Akashvani Imphal Thokchom Paugi Saktam Saktam Masida Malemgi Nupi Singi Numit Thauram Angang Singi Oiba Ain Sing Khanganaba Poster Campaign Parikya Hudringaida Question Social Media the Viral Oripagi Matangda Thiganaba Inquiry Committee Semlegani Haiba Kosemgi Wafam Trafiki Niti Niyom Ngang Salanaba Thaurang Masana Masabu Tabak Pizariba Singda Sel Tum Ningtin Seasonanaba Takpi Tambibigi Thauram Amasung Paugi Saktamda Kangpok Pizilagi Pauda Manipur dasu Malemgi Nupi Singi Numit Hangza Numita Paksana Pangtok Naki Manipur State Commission for Women Sinduna Palanthoramasi Imphal gi Kesampata Leiba DIPR gi Auditorium da Pangtokhi Thoromatu da Wangang bada IPR amasung Mahut ki Director Ngangom Utam Nahai Awang nung poglamdam gi Nupi Singi Hak Ning tamba madi khudong saba sing phanglibasi Leibaga sigi atai Nupi Singna Phidamlingai oina bohonagadabani Mahag Nahai Nupi da Sakti Piba Haibasida Rise Sigi Nupi Singna Mangzil Thagadabani Mahag Nahai Nupi Singsida Magi Pangom Thokpa Hak Piba Magi Nupi ga Nupaga Thong Manahanba Amadi Makhoi Bawang Bathakta Thangatpa Sakti Lehanba Duni Ada Nupi bu Sakti Piba Hairakanda Aikhoina Nupi ga Nupaga compete Taunaraga Nupa na Henbra Nupi na Henbra Natraga Nupa dagi Nupi na Heli Nupi dagi Nupa na Heli na Angam Tanabadu Natte Kanana Hena Superior Oige Kanana Hena Kalli Kanana Hena Sakti Lege Hena Utpadu Natte Phongdo iba pandamdi Nupi Nupa Thong Manana Minaraga, Iribaxibu Chaukalanba, Santi Leba, Ing Tapa Marata Paleba Mohenbaduni, India Langakna, Akwigi North East Key State, the rate waiting Aida, Seven Sisters, Hiraga Kangarami, Hosik, Sikkim Yoksalaga State Nipan Laba Matung the D, Akwigi State Nipan Nasi, Astralaxmi Habadi, Laxmigi Sayon Nipan Haina Kangarabani, Bharat Ki, Hosik, Honglakiba, Pandam Sida, Women Empowerment Hiram Badagi, Women Led Development Haidana, Nupina Mangjin Thaba Chaukat Lamjen Haidana Lakrabani, Lemhuriba, Bharat ki state Singda, Amadi Prithibi ga Atai Mafam Singda, Akogi, Laxmi ki Sayon Nipan, Weriba State Nipan, Sida di Nupi Singsia Dukimatik, Hai Singe, Chaukat Le, Makoidi Empowered Oire, Haiba du Utlaga, Chaukat Lamjen da Mangjin Thaba Haiba State to do, Wahena Bakohana Minasi. Bharat Samvidhana Angang Singbu Ngak Senduna Thamliba Tongan Tonganba Ain Singi Matangda Miyam da Paksana Khanganabagi Pandamda Poster Campaign ama Thobal DC OPSki Conference Hall da Sagol Senumita Pangthokhi District Administration Thobal amasung Soil Protection Unit Thobal na puna senduna pangthokiba thoram maduda Zilla adugi Deputy Commissioner Ahantem Subhas na hai Sahi tara marigi makhada leiba Angang Singbu Hotel natraga workshop na singbada thabak sonba aina yate Masida Senaba Singh Tha Tarukagina Sahi Ani Phauba Phadok Piba Yai Mahagna Hai Thobal District ki oina the Child and Adolescent Labor Prohibition and Regulation Act 1986 asi praja mayamna su yamna khangba wana leiba hojik si child adolescent labor sahi sudriba angang maru oina sahi 13 gi makha da leiba angang sing employee toroga labor oina sinaba se Child and Adolescent Labor Prohibition and Regulation Act 1986 gi makha da thingi sigi act sigi section 14 gi matungina kana gumba provision je thugairaga angang amai karigumba mane employee toromba taragadi magi punishment se yamdrabda thataruk imprisonment ko sahi ani phago piba yai aduga fine oina lupa lising kun aduga amu lising manga natraga ani muk punjhala so dum yai sigi punishment je leiba du mayamna khangna dabasi mayamna khangan nabagi damakta ngasi koi poster campaign hobdok chabani poster campaign hobdok paga loina na district sigi da leiriba district child protection unit child welfare committee and police ki NGO me abje toroga ikoina maru oina angang sing employee torongani na khanba mafam da ikoi chacharaga Higachaba Hogjaragani, Aduna, Aina Mayamda, Apil Tokjaning Basi, Pigli Bangang, Larik Tamgadava Matangsida, Labor in a Sinavi Basi, Sinaviganu, Karigumba, Equi Timna Tengava Tuagadi, Ain Yoiva, Lokat from Chera, Equi Chapsana, Lokatkani, and I Mayamda Tamjagi. Council of Higher Secondary Education Manipur Kosyam na Loba Class 12 Parikhagi Ningthokaba numita thokiba physics subject ki question Parikha hudringaida social media da viral chalakhiba thodoki matangda thigitpinaba Kosyam na cyber crime da wakat khre Kosyam gi Controller of Examinations Oinam Zoina Paugi mifam amata hai Parikha haugadaba minute khara walingaida subject adugi question social media da viral chali haibagi wafam thorakhi Asigumba thawong asina charangnaba kaya thole Thodogasi karamna thoki banu haibadu thiganaba inquiry committee ama semlagani Sri Zoina hai
कोसेम ने लोग एग्जाम हायर सेकेंडरी एग्जाम है कि सुखंगनबा क्लास 12 की एग्जाम सिदा फिजिक्स हाइब सब्जेक्ट असि थोई ngasi numina sida akoina parekha si pung 10 dagi hogadabani adubu pung 8 ga minute 39 chapa matamda WhatsApp group ta koi ngasi thoiba physics subject ki question si viral ore habagi paw ma kha akoina phangbadagi akoina khudak ta thigacharaga haiba subject si gi tholeiba question si gi mari mukhong phagat nanaba council gi site gi cyber crime da case ma fine togre yamna thunasu फारगनी है खली सूब परीक्षा लूरब इंग चिंग थागदब छात्र माइंड नुंगाइतब फाउहनब काउंसिल काउंसिल चाही लिसांग थवाई यावना होनजरिब सुगुंब होनरिब परीक्षा अखोइद नुंगाइतब फाउलिब सिगिदमक्ता अखोइ मरा लाइबसिंग अदु यामना साथिना अखोइ नुंगाइतब फाउई अदु मरी लेनब साइबर क्राइम की कांगुना वेदेस्ता तौग्रबनिना थुब मतमदा हगलपसु नंगनी हाबिगी थाजबा चाउना लई मणिपुर ट्रैफिक कंट्रोल पुलिस विंग अमसुंग होमलैंड सिक्योरिटी सर्विस अनीना खुसमनरगा सिक्योरिटी सर्विस असिगी नहासिंगदा मतौ करमना ट्रैफिक की नीति नियम ngang चलनगनी हाबिगी मतंगदा ताकपी तंबिबिगी थोरममा लेबा कोबो नुमिता पांगथोखी हिरम असिगा मरी लेना मणिपुर ट्रैफिक कंट्रोल पुलिस की एसपी प्रमेश अरामबम हाई हौजिकी मतमदा लनाई सिक्योरिटी की यामनमक तंगाई फदबा लागले मसीदा होमलैंड सिक्योरिटी सर्विस न पाइखललिबा खोंथांग असि सिंथालिंगाई ओय ट्रैफिक मैनेजमेंट तब फील्ड से कमाय तबनो है ट्रेनिंग थियोरिटिकल हेतमीन प्रैक्टिकल मेन इम्फाल मनुंगी जंक्शन कंगला ममांग गवर्नर ममांग वाहिंग लेकाई खर खर चिन्ब मफम ट्रैफिक मैनेजमेंट कमाय तौगी रूल फॉलो तौद्रकान कई तब खोटसे मोसे खंगनगेना होमलैंड सिक्योरिटी का ट्रैफिक पुलिस का टाइप तौर तौजबने मेन कनोसे सूब प्राइवेट सिक्योरिटी की थोड़ी यूथ मैम से अरानब लंबीद लमजिंग सरपुदी मोई मसागी स्किल डेवलपमेंट होगा डिस्ट्रिक्ट हैंडलूम एंड टेक्सटाइल्स तमेंगलों सिंधुना लेंगा की थोक्सिल थौरांसिंग अमदी सेल थुम सिजनबगी मतंगदा फिसाबिसिंग अमसुंग मसाना मसाबु थाबक पिजरिबसिंगदा ताकपी तंबिबिगी थोरममा तमेंगलों डिस्ट्रिक्ट हेडक्वार्टर्स दा लेबा सेकिनु इन द सगोल सनुमिता पांगथोखी थोरमदुदा लम असिदा खंग हेरबा मियोय कयाना सेल थुमगी कांगलोन सुमना सिजननबा अमसुंग लेंगा की थोक्सिल थौरांसिंगी मतंगदा सरु यारिबसिंगदा निंगथीना ताकपी तंबिखी थोरमदुदा वांगांगबदा तमेंगलों जिला की डिस्ट्रिक्ट हैंडलूम एंड टेक्सटाइल्स की प्रोजेक्ट मैनेजर KS जोना असुमना फोंदोखी 1 day sensitization program on government scheme seminar पांगथोकबसी मरुएना सिदा तमेंगलों डिस्ट्रिक्ट ता लैरिबा फिसाबिसिंग अमदी एंटरप्रेन्योरसिंग आर्टिसनसिंग की गवर्नमेंट की फंगबा याबा स्कीम मयामा मा अखोइ सि ताकचबनी डिस्ट्रिक्ट असिगी तुंगी वैबा फिसाबिसिंग आर्टिसनसिंग एंटरप्रेन्योरसिंग काननबदु अखोइ ngasi यामना मेक सेना बैंक नसु ताकपिरे DIC ऑफिस नसु ताकपिरे फॉरेस्ट की रिप्रेजेंटेटिव लागा समाना ताकपिबसी डिस्ट्रिक्ट असिगी दमकता याम कानबा मनि हने थमजनिंगी अतुंगदसु अखोइ अमगा खुदसमनरगा डिस्ट्रिक्ट असिगी चाखननबदा तौमिनरगा पांथोनबा होनस आकाशवाणी इम्फाल की पाव की सक्तमदा एखोई की कांगपोकपी पावमी भागोनै सिंगसितना कांगपोकपी जिला की मतंगदा पीबा पावदा हाईवे रोड एक्सीडेंट हेंगलक्पगी मरम अमा ओइदुना कांगपोकपी पुलिस ना नेशनल हाईवे 2 द रोड एक्सीडेंट्स रिड्यूस तोनबगी होटली महकना गाड़ी मचादा हेलमेट कंपल्सरी हाइना लाउथोखी मखाताना रूल्स एंड रेगुलेशन कया सुसेमदोखी rules and regulation follow todaba kayana heavy fine su phangki zonal level national science day numit kangpopi jila da su pangthokki ZEO kangpopi ga Kethimanbi high school na khutsamnaduna empowering Indian youth for global leadership in science and innovation for Viksit Bharat hairiba theme gi makhada kangpopi high school da science day numit pangthokre Zonal Education Officer Josie Lamkhohat Haukibna Chief Guest Oibiri Amasung SL Kamkhohau MPS na Resource Person Oiri Mahagna Students Singidamak Motivational Speech Piki JDO Office Digi Staff High School Gi Staff Amasung Students Singna Saruk Yaki Operation Sadbhavna gi saruk ama oina leimakhongda leiba Indian Army Red Seal Division na Khauchongbong UJB School gidamak library ama inaugurate tokhi students singi awaba
Indian Army gi maikeda puthokhiba Army Colonel Retired Boypu amasung Red Seal Division singbu khunja singna thamoi singna thagatpa phongdokhi. Hokhiba February 22nd nimitta Governor of Manipur Ajay Kumar Bhalana Kangpopi Jilada ahanba oina IT Center inaugurate tokhi. Hairiba IT Center asi Morbungda leiba Presidency College da inaugurate taukhibani. Makhatana Kangpopi gi CSO singa unakhi. Presidency College gi numit manga chathariba Science Week loisinkhre. Sci Week haina khangnaba Science Week manungda event kaya chathari. Quiz competition, rapid fire round, written competition, fun games, etc. Staff amasong students singna saruk yaminakhi. ICDS project ki makhada Tararak suba Beti Bachao Beti Parao scheme gi saruk ama oina Women Volleyball Championship Kaithamanbi gi turf ground da hapta ama chathari. Jila manongda area wise da sanariba Women Volleyball gi champion Kholjang area na lokre. MBC Higher Secondary School amasong Cookie Students Organization Sadar Hills ki mityang makhada book release amasong career workshop gi thoram pangthokre. The Ultimate Truth hairiba book asi Janghaulun Haukipna writer oibiri. Mahakna life, peace, purpose and happiness ki matangda explore tokhiba lyric ama oikhi. Makhatana career workshop amasu chathari. Thoram aduda jila manongda well-known resource person kayana su saruk yakhi. Students singidamak personalized counseling amasung career guidance resources suyen thokhi. Kangpopi Police amasung A155 CRPF na khutsamnaduna extortion gi case mi mari arrest tokhi. Hairiba miyoi singna National Highway 2 da chenba manpu bagari amasung passenger gari singdagi illegal extortion case puthokpagi arrest tokhi. Kumsi gi ningtham tha loisin lakpaga loinana yening tha gi season na lakpa asida Kangpopi district asida su anoba tha on lakpagi ahongba adu uri. District asida asit awan tha lakpagi mami sutari. District asida leiriba miyamna kalentha matamgi oiba mahei marong lowsing asina chingba kaya amathaba honarakli. Hojik chathariba board examination gi maheroi singsu exam thaba amadi maipaknaba hotnaba gi mami sutari. Kangpopi district asida fauduna chatliba highway amadi akoibada leiriba mafam singda miyamna tinduna nongmagi sintha chathabagi chang wangna uri amadi magi mathauda chinnabagi mami sutari. Ngarang LNC Hotel Kangpopi da All India Congress Committee Manipur State gi anoba in charge Saptagiri Sankar Ulaka G gi reception cum felicitation program pangthokre. Hairiba thoram aduda District Congress worker Dr. Lamtin Thang Haukip, Vice President MPCC Jilkhotang Touthang, Sadar Hills DCC President Jangminthang Kipgen, ex-VP State Youth Congress amasung District Mahila Congress gi member singna saruk yakhi. Matang asida Akashbani Imphal gi ipau kangbuni puthokpa sayol gi pau gi saktam loizare khomjin bamusung puthokpa Thokchom Jogendrajit tengbangba Thokchom Barun lijakhiba Maibam Dwijamani.